Eikhoigi shaktam meeyam amadi lamdam asi kannabagi damak politician ama oina surrender toubagi wapham shuklei leite kana amattana ma-magi aning-apamba pangtou touba yaroi haina Chief Minister N Biren phongdokkhre wapham asi Manipur lengake Youth Affairs and Sports Department asilaga human lampaki indoor stadium da pangthokpa sanaroi singi numit amasung Mr. Maipak Digital Experience Center sangabagi thoramda mahakna phongdokhibane. Yas Minister Govindas Konthozam yauna pangthokiba thoram aduda Chief Minister N Biren hai hauzik thokliba irang ase miyamna karisu mipainingai leite irang ase loisinaba lengakna political gi oiba solution ama puraknaba dialogue tawgi process haure sanaroi lomi amadi tongan ba sector da thabak tawriba miyamna ma-magi thodang adumak leptana pangthokpiu lengak ama leiribase Manipur gi apunba shaktam kannabane politician ama oina isagi phomdagi Laibak ase kalambana hena maru oi haina lawe tungi mirol ki damak ne taba punsi mahing ama piramba haibase politics tawriba Eikhoigi achouba thodang ne madungam loidaba oirabadi politics tawbagi kana leite maram aduna pukchel sengdaba mama lebak nungsidaba amasung nationalism gi wakalon chendaba miyoi sing politics ta khongda birakano asigumba makhalgi miyoi sing ase haukiba chahi nifurom asida leiramba maramna ngasi asoiba kaya thoraklibane Singnaba khudingmak mayok yaduna amade lofam thokpa thodang sing loduna Manipur kannaba hotnagani Eikhoigi khunai ase yeknabana kweshilaga leiribane haibase kaudaba fai maramaduna Eikhoig masel jingthanaba hotnaba amade mimang thoklaga hunabagi thabak makhatana togumse asigumba thawong ase yeknabana harawnabagi machak oigane Indo-Myanmar border fencing amasung free movement regime ge matangda center na lawrakiba firep adu Nagaland amasung Mizoram na yaningdaba leiribane adumakpo Manipur gi yamna luba wathok asigi yenglaga hairiba khongthang ase center na lawrakpane masida sunatana bulletproof ki mine protected vehicle leizage haina state na propose tawrubada harau na gari tara leibage ayaba pirakpane Asigumba makhalgi gari sing ase state amana leizage haibada hekta ayaba piba natte hauzik thokliba irang asida center na lamdam asige miyamgi apamba sing adumak tawri haina Chief Minister N Biren makatake Akoina politics tawrisi karigino ngasige generation amadi tungi generation bu safe and secure le home aigi phanggi nate aigi paisa gi nate aigi lan thonggi nate aduna akoi risk login risk logani yamna clear oina thanamgani fencing torongani FMR ka khalamgani 1961 da base wara kanda illegal migrants khandongani aduga yam sengna thamgani it is our commitment si akoi commitment natraga dinga sigi sense de akoi thanamaba sahi manga susaloi wow lo masal Uredana use. Hujik tawramisi yango Eikhoina somna sanaba khonaba dharmada kalida Eikhoigi hingna honaringai maraksida akoibana tawramiba pot mayam ngasi Manipuri praja feel tawramanida uramanida aduna politics to Eikhoina ai haibani politics to Eikhoidi politics tokse aduga Nabuksen Siangraba, sincere Wadraba, the nationalism, the electorate, what level can Thoram aduda Chief Minister N Biren makatana hai Contrataruk Suba Masung Contrataret Suba National Games ta gold medal fangba ngamlakraba state asigi sanaroi chama kuntrani toida lengak asigi tongan ba department singda makoi qualification ge matung inna chana bathabak piragane Aduga China da pangthokiba Hangzhou Asian Games 2023 da wusu masana da silver medal fangba ngamlakrabe Naurem Rosibinadana Manipur Police ta DSP oina thabak haplagane ngasi sangariba Mr. Maipak Digital Experience Center ase Samsung company ga khudsam naraga paikhatpa India gi ahanba center amani masida lamdam asigi saknairaba sanaroi singi profile Manipur gi yelho masana sing amadi polo gi maramda miyamna khangningba information khudingma mayek singna khangbangam lagane
Masidasu natana tongan ba masana singgi practice toubagi matang amasung ahenba loksing tanshinbada hena kudong chaba piba ngamlagani loinana sanaroi singgi damak lengak asina kari karamba scheme paikhatlibagi haibagi matangdasu center asidagi akupa marol khudingmak khangba ngamgani haina Chief Minister N Biren amattana phongdokkhre Eikhoigi puari ka sagonarakpa ancient games kaugi dorba Eikhoina se mungna kangjai yubi lakpi arambai gi hairiba sugumba kaugi gadar report mayam se su loina wari se thijillaga hapapani polo si kamaina horaki karai tawi kedawi kamai tawi kai sima dugi tak nammaga loina masida ada even football gi naina base field du ye ls tu field ye yaurabani malai the players smaina attack toba kana smai tobani counter attack la paga nang number nang silai ke silai ke ngai tak ta ba even hockey gi aduguma makhal gi am sophisticated oina adugi posa tu ninga se koina sangaris